India lengak amadi Manipur government anina punna solution puraknaba honari amadi nakal anida gyan tanadaba sing wari sanaduna gyan taminadana ingtapa puraksi haina Chief Minister na phongdokre ngasi nupila ningsing numika mari lenina GP Women's College ta MLA Minister amadi atay atopa official sing satra ima ibel miyam punna saruyaduna pangtokiba thoramda Chief Minister na makataraduna hai Manipur da hojik thokliba irang asi aduki matik aruba phibam oibana ingtapa puraknaba center amadi Manipur lengakna honabada matam changbani adubu athubada ingtapa santi hanjilaknaba honaba leptri miyamgi apamba khuding lengakna khangi adubu matam changbanani haiki khudingmakna punna honaminaduna tungi generation gi damak secure oina hinghaunaba poram yalam si haiba wafam thambaga loina Manipur gi nupi oibi singna thokliba irang asada lauriba thodang asi nupi landa British ke mayukta chahi taret khuntakpagi matamda afaswagi mayukta nupi singna laukiba thodang aduga khenaba leite lingze leibi thongna fabi nupi singi thodang angakpani haina singthakibaga loinena nupi singna hotnaduna leibak asi kanjanaba hotnabasing lengak asina ningsingi maram aduna afaswa nauna impostor pasi lauthoknaba miyam punna hotnaminasi amasung hanagi punsida hanjilaknaba lengakna kanna honariba asida lengak puthazaduna miyamna support tobinabasu makhatana appeal tarakli Hojiki laiba issue si yamna loishaningang wani mayam ai khoina ju hena loishaningi adubu yamna chronic women giba yamna sathina complex women giba mar mar kanda tap tap hai pai ba yada bagi adugumba khudong sadaba leibana khoi matam khara changbani adu mayam puning khada biyo Bharat Sarkar amani state sarkar khoi jointly yam fajana akoi tanaraga yamna permanent hoba solution ama pornaba koi kan honori isor khoraminasi aduga akhoi marakta bhat tanadaba leibasing phaminaraga wari sanaraga akhoi amato ina punna chatminadana laibak si athuba matamda shanti hala hanjalangna ba koi honaminasi koi sarkar gi maikai degi mayamna awhanning ba thabak akhoi khangi but tawhanning ba thabak to khudak da tap tap pair ge hek to buya da bagi aduguma khudong sa da tanja su thok da bunate aduna matam khara khangminara kada ngasi gi mirolam de tungi lakadaba mirol singi yamna safe side oiba moibu fully protect over constitutionally protect over lambi am khati khoi punna honamina yatni neram si